ngasi mayamda wa khara sengdokchaningi thak thak ta dum hengalakpadagi handa kharani hidi kai hello mayam puna ma good morning mayam ngasi di sunday no meni aduna akoi family ngasi di game ma sana gaina khallini ba mayam ma su duty halaktri ma huji duty de halaktoi aduna ma duty halaktringe gi manungda agi pochei kari kari pochei thangdo thanging di khara di changani ko ngasi gi game se akoi balloon manungda pochei hapaga balloon thugai bi game oidoine ba mayam ngasi se ahan ba game oidoine aduna mayam kamaina tawdoino khangde ba nungai gadra nungai roidra khangde to ai gi wakhan gi yam nungai ne na khalle yam na su nukning ba game oidoine ba ado mayam balloon ji gi manunda kari kari hapino ai de ai gi nupa khangdri ba do hoji hoji gi oina su hapsen batani balloon je kamdri ba ai khoina na kam handoini ado mayam balloon ji gi manungda hapi pocheng ma khal su na hape ba paisa de gi kari pot puna ma su na hape ba aduna mayam imung se khara budi chai rani ko aduna ai huji ne ko ji imung jaga si di pikpani na phamung se asida lai ba phamung se asi lauthoga phamung gi manung gi kaino se ply se asi je lauthoga side tong na thamaga phamung gi manung ji ga sana doina ba asida akoina na do haji haji ki oina phamung se asi je mayai gi ply se asi lauthok toini khatang budi thabak se kallani adoira ga sumayam tum tawrage ko nong phadong ni numi khuding gi kan manate nong phadong ni da khoi chani ga ai ga khoi humna dum tawrage mapa duty halaktriya ba adoni mayam yengmina siko aduga duma khara su kai ki tawroge adugi video su adu dum hairo ba ko kari game sanaroge adu dum hairo da han begi oina di mayam aina ngasi ba ba youtube hangai se sahi hoji lagliba october tha si ga di sahi agum pharane ba asigi manung da ai sumaina ko family punna game sana ba ko pa asugum ba amta tawdri ba aduna akoi family ngasi ahan ba game sana doini mayam na yengbada nungai gadra nungai roidra bi wakhan da yam na so e baisa se adu mayam dum nungai raga nungai na dum habiro nungai traga su nungai te na dum habiro ka su kaite adu mayam na yengbada nungai te ba ta da ge mathang ga su dum nungai ba nungai na bo hona ge ba ka adu ga mayam na dum kai ba sana haning ba game lai daga di adum habiro khoi mari dum sana jara ke ba da hojiki oina phamung se lokthoge phamung hojiki oina phamung je hugat lage ha ne ba lokthoge ha mayam video gi damaktari awaba thiba yade awa sigai suena awa mayam ama lan grabane ba da sidi kai suna te sidi sumna gi phamung je lokthok patani do aham badane mattress yam saure ba si chu china chin tawna kayam wana lokthok gare da koi nana di pura excited ne ba ma do ado mayam sigi kuna da leiri ba matada mase mongpa masam pirak pase sigi se koi gi mattress se phamung siga chawa manada ba aduga aina sigi se mutonga na tura thamje baniya asi se mongpaki tu bagi du dia do tera yam sangre huji ki do adu do aina dum dumaina tu sana tham baniya ba duga du hapa gari phamung je dum chapcha re chawa pak pod chapcha jare ba ado mayam gi tauna bra khangde ai di sumaina rang khara phajaba singje mattress tu gi makhara sumaina dum thamme hayeng program ma jaha ma chatpa khopa jama akta tholokpa matam dane rang do phajaba do gip nung ka hapa su dum dumaina ta thamba se yam phajaba ni rang do chap tingana phajaba ne ba aduna idum phaja khara phaja barang dumai dum thamme ba ado maya khoi na na ta use ngo su jam chaw hri ply se asi se thagat na bai na hona ri se ngo ba angam ara khangde khangaba masa ka haidi mating mapa cha da na thawak yam tawre ba khoi na na se asi gi ply se idum thangam ne du kai thang ba se yam wa na thang yam wa ba si gi ply se thang ba se yam saur ba aina aham ru putho ki da aduna khonglon thang ba gi ne aduna khaitang pi e dagi hujiki kaino to gi ba tuna yam saur ba koklon thang ba gi sin yam saur ba ado ply hapa se khonglon thang ba tuna pakhal ga koklon thang ba tuna pikhan ga da ne ba da ai gi asi gi phamung si di dum ahong ba phamung ni na ko aduna adum ply se mo on thon jin tawra happy ba da ai awun phamung du di awun phamung du ga happy ba ply du di ne khonglon thang ba pa i ba da koklon thang ba khara pi ba kai gi no idea khoina jaha ma tawra koklon thang ba yam phamde da phamung da ta pham su khonglon thang ba na dum phammi jaha ma tawba khonglon na yam ba tawri na ko da woi chi ju khonglon na heli da na do kok ta ne khonglon na dum hen ba ne ba ko aduna khonglon thang ba se ply se pa khale ba ado mayam aina ne suk jam na thabak chilingai sarak cha khoina na jaina du maki siga exercise yam khalai base kai kauke di khangde sumaina thangana bagi yam khalai base ase se mana si sana lai doine ba adu gi su panglaw ta launa ra bane ba ise ai di loi sangwai na ha ba sungya ya da ba ko mana maki thokpa ma nungai na dum lai
ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯝ ꯇꯝꯅ ꯇꯂꯥꯕꯤꯗꯤ ꯇꯧꯈꯠꯂꯤꯅꯤ ꯁꯨꯃꯥꯏꯅ ꯊꯧꯔꯤꯁꯦ ꯇꯤꯡꯉꯒ ꯑꯗꯨꯒꯤ ꯕꯂꯨꯟꯗꯣ ꯊꯧꯔꯤꯁꯤꯒ ꯖꯥꯟꯗꯣꯏꯅꯦꯕ ꯑꯗꯣ ꯊꯧꯔꯤꯁꯤꯁꯨ ꯁꯥꯡꯉꯝꯗ꯭ꯔꯦ ꯌꯥꯝ ꯇꯦꯜꯂꯝꯃꯦ ꯑꯁꯤꯒꯤꯁꯦ ꯑꯩꯅꯅꯦ ꯁꯤꯜꯆꯔꯗꯒꯤ 10-20 ꯀꯥꯏꯅ ꯗꯨꯀꯥꯟꯈꯩꯅ ꯎꯠꯂꯛꯇ꯭ꯔꯦꯅꯦ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗꯨꯒꯤ 10 ꯄꯤꯅ ꯂꯧꯔꯛꯏꯅꯦꯕ ꯑꯗꯨꯗ ꯊꯧꯔꯤꯗꯨꯗꯤ ꯌꯥꯝ ꯇꯦꯜꯂꯦ ꯃꯤꯇꯔ 3 ꯀꯩꯅꯣ ꯃꯤꯇꯔ 2-3 ꯑꯗꯨꯃꯥꯏꯅ ꯁꯥꯡꯉꯦ ꯍꯧꯖꯤꯛꯀꯤ ꯊꯧꯔꯤꯗꯣ ꯌꯥꯝ ꯇꯦꯜꯂꯦ ꯀꯩꯝ ꯀꯥꯟꯅꯗꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅꯅꯦ ꯑꯁꯤꯒꯤ ꯀꯥꯔꯄꯦꯠ ꯃꯆꯥꯒ ꯄꯨꯊꯣꯔꯛꯏꯁꯦ ꯑꯁꯤꯒꯤꯁꯤꯅ ꯁꯣꯟ ꯁꯥꯏꯗ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯀꯔꯤ ꯊꯝꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯣꯔꯦꯟ ꯆꯥꯏꯔꯒ ꯑꯗꯨꯒ ꯇꯣꯠꯁꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯀꯨꯞꯁꯜꯂꯒ ꯊꯝꯃꯤꯅꯦꯕ ꯅꯅꯥꯗꯤ ꯂꯣꯏꯔꯦ ꯕꯂꯨꯟ ꯀꯥꯝꯕ ꯍꯧꯒꯠꯈ꯭ꯔꯦ ꯅꯅꯥꯗꯤꯗꯣ ꯅꯅꯥꯅ ꯍꯧꯖꯤꯛ ꯀꯥꯝꯃꯤꯕ ꯕꯂꯨꯟꯁꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯌꯥꯎꯕꯅꯦꯕ ꯃꯥꯁꯦ ꯕꯂꯨꯟꯁꯦ ꯑꯃꯨꯛ ꯀꯥꯝꯒꯅꯤ ꯑꯃꯨꯛ ꯃꯨꯊꯠꯀꯅꯤ ꯂꯧꯊꯣꯛꯀꯅꯤ ꯍꯋꯥꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯀꯅꯤ ꯇꯧꯕꯗꯅꯦ ꯕꯂꯨꯟꯁꯦ ꯀꯥꯏꯈꯤꯗꯣꯔꯦ ꯄꯩꯁꯥꯗ ꯇꯨꯝꯊꯣꯛꯅ ꯂꯩꯕꯗꯨꯅꯅꯦ ꯀꯥꯏꯈꯤꯗꯩ ꯇꯧꯔꯤꯕ ꯑꯗꯨꯒꯤꯁꯨ ꯂꯥꯎꯅꯔꯤ ꯃꯤ ꯃꯌꯥꯝ ꯑꯁꯦꯡꯕ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯕꯁꯤꯒ ꯑꯩꯅ ꯈꯗꯥꯡꯒꯁꯦ ꯅꯥꯏ ꯍꯥꯏꯁꯤꯅꯦ ꯏꯆꯥꯅꯨꯄꯥꯁꯦ ꯂꯥꯎꯅꯕꯗ ꯃꯥꯛꯀꯤ ꯊꯣꯛꯄ ꯃꯄꯪꯅꯨꯡꯇ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯗꯣ ꯑꯩꯅ ꯋꯥ ꯉꯥꯡꯂꯤꯉꯩꯗꯀꯣ ꯁꯣꯟ ꯁꯥꯏꯗꯇ ꯑꯩꯒꯤ ꯊꯧꯔꯤꯗꯣ ꯑꯅꯥꯗ ꯇꯧꯔꯒ ꯀꯤꯁꯜꯂꯝꯕꯅꯦ ꯑꯗꯨꯒꯤꯗꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯂꯨꯟ ꯀꯥꯝꯕ ꯉꯝꯗꯦꯕ ꯑꯦꯝꯅꯦꯁꯨ ꯑꯩ ꯕꯂꯨꯟ ꯀꯥꯝꯕꯁꯦ ꯇꯨꯀꯠꯆꯩꯌꯦꯕ ꯌꯥꯝꯅꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯅꯦ ꯑꯩꯅ ꯇꯥꯖꯍꯧꯕ ꯕꯂꯨꯟ ꯁꯥꯔꯛꯏꯁꯦ ꯍꯪꯉꯣꯏ ꯃꯀꯨꯅ ꯁꯥꯔꯛꯏꯅꯦ ꯑꯩ ꯑꯗꯨꯅꯅꯦ ꯑꯩ ꯕꯂꯨꯟꯁꯦ ꯌꯥꯝ ꯍꯪꯒꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯝꯃꯛꯇ꯭ꯔꯕꯅꯤꯅꯅꯦ ꯀꯥꯝꯕꯁꯨ ꯉꯝꯗꯦꯕ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯕꯂꯨꯟ ꯄꯣꯛꯈꯥꯏꯔꯛꯄꯁꯦ ꯌꯥꯝ ꯈꯪꯒꯜꯂꯦꯕ ꯃꯅꯨꯡꯗ ꯄꯩꯁꯥ ꯍꯥꯞꯄꯅꯦ ꯃꯇꯨꯡ ꯇꯥ ꯂꯩꯔꯦ ꯅꯪ ꯀꯥꯝ Darro ate. Mama. ꯃꯌꯥꯝ ꯃꯅꯨꯡꯗ ꯄꯩꯁꯥ ꯍꯥꯞꯄꯤꯅꯦ ꯄꯩꯁꯥꯁꯦ ꯄꯨꯟꯅꯦꯕ ꯍꯥꯞꯄꯤꯁꯦ ꯑꯗꯣ ꯎꯕ ꯐꯪꯗꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯛꯑꯣꯗꯅ ꯑꯇꯩ ꯀꯥꯝꯕ ꯉꯝꯃꯔꯣꯏ ꯑꯗꯨꯃꯥꯏꯅ ꯀꯤꯔꯗꯤ ꯅꯥꯟꯊꯣꯛꯂꯅꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯕꯂꯨꯟ ꯀꯥꯝꯖꯗ꯭ꯔꯤꯕ ꯊꯥꯗꯨ ꯑꯁꯤ ꯂꯪꯁꯦ ꯇꯧꯔ ꯖꯥꯝꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯦ ꯁꯤ ꯊꯨꯒꯥꯏꯕ ꯂꯥꯏꯕꯛ ꯐꯔꯨꯕ ꯃꯤꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯂꯨꯟꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯒ ꯊꯨꯒꯥꯏꯗꯣꯏ ꯅꯠꯇꯦꯕ ꯁꯤꯁꯦ ꯅꯝꯕꯔ ꯅꯞꯀꯅꯦꯕ ꯕꯂꯨꯟꯒꯤ ꯄꯨꯝꯅꯃꯛꯇ ꯅꯝꯕꯔ ꯅꯞꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯣꯇꯥꯔꯤ ꯑꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯠꯇꯣꯏꯅꯦꯕ ꯀꯦꯃꯦꯔꯥ ꯑꯣꯟ ꯂꯩꯕ꯭ꯔ ꯌꯦꯡꯉꯨ ꯑꯗꯣ ꯑꯁꯤꯁꯦ ꯂꯣꯇꯥꯔꯤ ꯑꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯠꯂꯒ ꯑꯗꯒꯤ ꯆꯤꯠ ꯊꯥꯡꯒꯠꯇꯣꯏꯅꯦꯕ ꯆꯤꯠ ꯊꯥꯡꯒꯠꯂꯒ ꯃꯥꯒꯤ ꯊꯥꯡꯒꯠꯂꯛꯏꯕ ꯆꯤꯠꯇꯨꯒꯤ ꯍꯤꯡꯆꯥꯞꯇ ꯕꯂꯨꯟꯁꯦ ꯊꯨꯒꯥꯏꯗꯣꯏꯅꯤ ꯑꯗꯣ ꯄꯩꯁꯥꯒꯤ ꯕꯂꯨꯟꯁꯦ ꯐꯪꯅꯔꯨꯕ ꯃꯤꯗꯨꯅ ꯄꯩꯁꯥꯁꯦ ꯐꯪꯉꯦꯀꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯅꯨꯄꯥꯗꯤ ꯈꯪꯗ꯭ꯔꯤꯌꯦꯕ ꯁꯤ ꯕꯂꯨꯟꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯌꯥꯎꯕ ꯄꯣꯠꯇꯤ ꯈꯪꯗ꯭ꯔꯤ ꯑꯗ ꯁꯤꯗꯩꯗ ꯍꯥꯞꯄꯦ ꯄꯩꯁꯥꯁꯦ ꯃꯇꯨꯡ ꯇꯥꯁꯜꯂꯒ ꯍꯥꯞꯄꯤꯅꯦꯕ ꯌꯥꯝꯃꯦꯕ ꯁꯤꯗ 100, 250 ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯅꯦꯕꯀꯣ ꯑꯗꯣ 500ꯒꯤ ꯅꯣꯠꯁꯨ ꯌꯥꯎꯔꯤ ꯀꯔꯝꯕꯗ ꯍꯥꯞꯄꯤꯅꯣꯗꯤ ꯈꯪꯗꯦ ꯄꯨꯝꯅꯃꯛꯇꯣ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯩꯉꯣꯟꯗ 500ꯒꯤ ꯅꯣꯠ ꯊꯨꯡꯉꯕ ꯑꯩꯒꯤꯗꯤ ꯂꯣꯇ꯭ꯔꯤꯅꯤ ꯑꯩꯅ ꯂꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯀꯔꯝꯕ ꯑꯩꯉꯣꯟꯗ ꯑꯩꯅꯅꯦ ꯁꯨꯛꯖꯥꯝꯕ ꯕꯂꯨꯟ ꯀꯥꯝꯃꯩꯁꯦ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯂꯥꯎꯅ ꯀꯥꯝꯃꯛꯏꯅꯦꯕ ꯑꯩꯈꯣꯏ ꯅꯅꯥꯅꯅꯦ ꯕꯦꯂꯨꯟꯁꯦ ꯀꯥꯝꯃꯣ ꯍꯥꯏꯕ ꯃꯥꯁꯨ ꯌꯥꯗꯦꯕ ꯃꯥꯁꯨ ꯀꯤꯖꯩꯌꯦꯕꯅꯦ ꯑꯩꯒꯤ ꯃꯤꯍꯨꯟꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯅꯅꯥꯗꯁꯨ ꯌꯥꯎꯔꯦ ꯁꯤꯅꯦ ꯃꯥꯁꯨ ꯕꯂꯨꯟꯁꯦ ꯀꯥꯝꯕ ꯀꯤꯖꯔꯤꯕ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯒꯤ ꯕꯦꯂꯨꯟ ꯀꯥꯝꯕ ꯍꯧꯒꯠꯂꯛꯄꯁꯦ ꯑꯁꯤꯒꯤꯁꯦ ꯃꯩ ꯉꯝꯗꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯈꯇꯪꯒ ꯀꯥꯝꯈꯠꯈ꯭ꯔꯒꯗꯤꯅꯦ ꯑꯗꯨꯝ ꯀꯥꯝꯕ ꯉꯝꯃꯦ ꯑꯗꯨꯃꯛꯄꯨ ꯑꯩ ꯌꯥꯝ ꯍꯦꯟꯖꯟꯅ ꯆꯥꯎꯅ ꯀꯥꯝꯕ ꯉꯝꯗꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯕꯂꯨꯟ ꯀꯥꯝꯃꯤꯁꯦ ꯑꯩꯁꯦ ꯎꯄꯥꯏ ꯆꯥꯗꯕꯒꯤ ꯀꯥꯝꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯕ ꯃꯄꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅ ꯈꯜꯂꯤꯕ ꯃꯄꯥꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯄꯩꯁꯥ ꯍꯥꯞꯄ ꯕꯂꯨꯟꯈꯩꯒꯤꯁꯤꯅ ꯂꯣꯏꯅ ꯀꯥꯝꯊꯣꯛꯑꯒ ꯊꯝꯃꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯥꯅ ꯍꯣꯔꯦꯟ ꯌꯦꯡꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯊꯧꯔꯤ ꯀꯤꯅ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯊꯧꯔꯤꯗꯣ ꯀꯤꯔꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯊꯧꯔꯤꯁꯨ ꯀꯤꯁꯜꯂꯦ ꯑꯗꯩ ꯁꯣꯝꯗ ꯊꯧꯔꯤꯁꯤꯒ ꯋꯥꯡꯕꯗꯣ ꯃꯥꯟꯅꯗꯕꯅꯤꯅ ꯖꯕ꯭ꯔꯥ ꯀꯣꯠꯊꯅꯕꯒꯤ ꯗꯟꯗꯥꯗꯣ ꯑꯗꯨꯗꯣ ꯇꯧꯔꯒ ꯑꯅꯥꯗ ꯀꯤꯁꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯕꯂꯨꯟꯁꯦ ꯀꯤꯁꯜꯂꯦꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯄꯨꯡ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯄꯨꯡ 3-4 ꯍꯦꯟꯅ ꯆꯪꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯤꯅꯦꯕ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯅꯝꯕꯁꯤꯅ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏ ꯃꯇꯝꯗꯣ ꯄꯨꯡ 12 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕ ꯑꯗꯨ ꯐꯥꯎꯕ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯤꯅꯦ ꯑꯗꯩ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯑꯩꯅ ꯏꯗꯤꯇꯤꯡ ꯇꯧꯕ ꯈꯣꯠꯄꯗ ꯌꯥꯝ ꯁꯥꯡꯉꯒ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯔꯣꯏ ꯈꯪꯕꯗꯒꯤ ꯑꯩ ꯑꯗꯨꯝ ꯁꯝꯖꯤꯟꯈꯤꯕꯗꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯦꯟꯕ ꯃꯥꯟꯕꯒꯤ ꯋꯥꯅꯦꯕ
ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯕꯂꯨꯟꯁꯤꯡꯁꯦ ꯃꯄꯥ ꯂꯥꯛꯑꯒꯕꯨꯗꯤ ꯕꯂꯨꯟꯁꯦ ꯀꯥꯝꯃꯦꯕꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯇꯧꯔꯤꯁꯦ ꯃꯥ ꯂꯥꯛꯑꯁꯨ ꯉꯥꯡꯉꯦꯕ ꯕꯂꯨꯟꯅ ꯑꯩꯁꯨ ꯌꯥꯝ ꯄꯤꯛꯅ ꯀꯥꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏꯗꯣ ꯂꯩꯇꯦꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯝꯕꯨꯗꯤ ꯀꯥꯝꯃꯦ ꯑꯗꯣ ꯃꯥ ꯂꯥꯛꯑꯀꯥꯟꯗꯅꯦ ꯕꯂꯨꯟꯁꯦ ꯑꯗꯨꯝ ꯍꯋꯥꯁꯦ ꯃꯇꯣꯝꯇ ꯆꯠꯈꯤꯗꯅ ꯄꯤꯛꯊꯈꯤꯕꯁꯨ ꯌꯥꯎꯔꯦꯕ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯡꯒꯠꯂꯛꯏꯕ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯕꯂꯨꯟꯁꯦ ꯑꯁꯤꯒꯤꯁꯤꯁꯨ ꯄꯩꯁꯥ ꯌꯥꯎꯔꯤꯅꯤ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯀꯥꯝꯕ ꯏꯁꯥꯡ ꯁꯥꯡꯕꯅꯦ ꯕꯂꯨꯟꯗꯣ ꯑꯗꯨꯅ ꯉꯝꯗ꯭ꯔꯦꯕ ꯀꯥꯝꯕꯗꯣ ꯑꯩꯈꯣꯏ ꯅꯅꯥꯗꯤ ꯍꯧꯖꯤꯛ ꯊꯑꯣꯏꯅ ꯃꯥ ꯕꯂꯨꯟꯁꯦ ꯀꯥꯝꯃꯨ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯕꯂꯨꯟꯁꯦ ꯁꯨꯝ ꯀꯥꯝꯕꯗꯣ ꯍꯩꯁꯨ ꯍꯩꯇꯕꯅꯤꯅ ꯁꯣꯔꯁꯨ ꯄꯨꯝꯅꯃꯛ ꯆꯤꯡꯊꯣꯛꯑꯒ ꯀꯥꯝꯗꯣꯏꯅꯤꯅꯅꯦ ꯑꯗꯨꯒ ꯀꯣꯛꯁꯨ ꯆꯤꯛꯈꯠꯂꯛꯑꯦꯕ ꯀꯣꯛꯀꯁꯦ ꯄꯥꯏꯅꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣꯁꯤꯒꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕ ꯀꯣꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯥꯏड ꯑꯃꯁꯦ ꯆꯤꯛꯄꯁꯦ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯀꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯧꯅ ꯕꯂꯨꯟꯁꯦ ꯂꯣꯏ ꯄꯨꯝꯅꯃꯛꯇꯤ ꯀꯥꯝꯃꯦ ꯕꯂꯨꯟꯁꯦ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦ 12 13 ꯑꯗꯨꯃꯥꯏꯅꯇ ꯀꯥꯝꯕꯅꯤ ꯖꯒꯥꯁꯤꯅ ꯄꯤꯛꯈꯤꯕꯗꯒꯤꯅꯦ ꯇꯧꯔꯤꯗꯨꯒꯤ ꯑꯁꯤꯁꯨ ꯅꯛꯅ ꯌꯥꯝ ꯅꯛꯅ ꯇꯧꯕ ꯇꯥꯔꯗꯤ ꯑꯃ ꯀꯥꯏꯕ ꯃꯇꯝꯗ ꯑꯃꯁꯨ ꯑꯗꯨꯝ ꯀꯥꯏꯈꯤꯅꯤꯅ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯅꯛꯁꯟꯗꯔꯦ ꯈꯔ ꯈꯔ ꯂꯟꯅ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯦ ꯃꯥꯅ ꯑꯁ ꯉꯥꯏꯍꯥꯛꯇꯪ ꯃꯤꯠꯌꯦꯡ ꯈꯥꯅ ꯌꯦꯡꯉꯝꯕ ꯄꯩꯁꯥꯁꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯕꯛ ꯐꯔꯨꯕ ꯃꯤꯒꯤ ꯑꯣꯏꯗꯣꯏꯅꯦ ꯄꯩꯁꯥꯁꯦ ꯄꯩꯁꯥ ꯌꯥꯎꯔꯤꯅꯦꯕ ꯑꯗꯣ ꯂꯥꯏꯕꯛ ꯐꯔꯨꯕ ꯃꯤꯒꯤ ꯑꯣꯏꯗꯣꯏꯅꯤ ꯄꯩꯁꯥꯁꯦ ꯃꯥꯅ ꯄꯩꯁꯥꯗꯣ ꯐꯣꯔꯤꯈꯤꯕ ꯇꯥꯔꯗꯤ ꯃꯆꯤꯗ ꯑꯁꯤ ꯒꯦꯝꯁꯦ ꯁꯥꯟꯅꯕꯩꯗꯃꯛꯇ ꯑꯩꯅ ꯄꯩꯁꯥ ꯑꯩꯅ ꯁꯦꯞ ꯇꯧꯔ ꯊꯝꯃꯤꯅꯦ ꯅꯪ ꯀꯩ ꯈꯪꯒꯦ ꯑꯁꯤ ꯒꯦꯝꯁꯦ 너무들 너무들 빨리 너무들 나마나 그러나 나한테 이거는 실러우리 마마 ngadaang muni nanadai khara laure 너 이거는 나랑 떼는 비실러우리니 nanadai su khara laure muni dai su khara laure muni dai hoje 100 ta ngai khara te ina loi laure nu ba jam chau ka makanu o ma si de nu ba jam chau ka makanu o kutu o dare nu ba dare kai ga di loi loi ne wa mayam akoigi ngasigi breakfast da laire angang ani di gi ga tawna su chakhrabaneba ado masi cream siga chane na haiba adagi muni na sonda 1 2 3 masing iri ado mayam asigi 1 2 3 masing se balloon jingi ga napsan doini se je napsan doini mayam ngasi game je nungdi nungai ni ko mayam se height number se asiga thit kya ba smile Mana number pilih jadi Asu mana teh tuh ini pilih Engkau, entah pilih ke? Jalan. Asina 2 number. Ay mana number pick keren ya? Kena dia. Mình tạo một cái thời gian này mới cả mình được cài rồi, pin cái này được cài rồi, pin cả mình phá vào cài nó rồi. Ấy từ một tuần có một vài cam chứ? Nâng sẽ tạo được lấy về này rồi, tay thằng mình sẽ tạo được. Mà tôi này kia bên này rồi. Ada mayam asigi jijo 8 number adu number singje sumaina balloon jingjiga napsalani adu mayam ainga sidi mayam da wa khara sengdok chaningi aina khara penda ba khara phongdok chaningi aba aingonda nungsiba mi ju mayam leini nungsidaba mi ju mayam leini adu nungsidaba mi mayam ona so aingonda comment mayam thare comment gi reply se indi nungaina hanju hande aba kaigino haide ai moi go onjana daga khana chaina ba nungaina da bodo ai pamjadi aba adu nai ta sengna moi gi comment reply se tawjadabani aduga moi se aina comment reply tawdaba moi de thina huini ne nang di aina chaibado adumaina chaibidabadagi moise thak ta dum hengalakpadagi handa kharani di kaidawri aida aigi comment box achanga aigi jaha video mai comment box achanga kai hairi hamra nangna tawida migi matau tamini ai mi amagi channel maming ama aigi comment box ta irak paina haido ai ubada su sathina nungaite daily vlog hapase aina ihan halaina aigi wakhanda khanjaido aina khangdabada mamangda atopa kanagumba amgi hangambadi khangde do aina khangjabada de aina ihan halaina khalli adugumba nangdi ne comment iraiba nangsi aina kari khali hama nangse mangna thamba minai ne khallaba asita sunatana mayam aigi Facebook ki video da khangde YouTube ki video da khangde to aina kwai digi nusidaba channel ama leyaba adugi channel maming do ira kai haire ma ki video do yengu yam nungai video hapana adugu mami du de kari aina haiduino aba akoi ne number se si number sumai ira gane asi je hapsalenge और मैंने बताओ मुझे बस 8 नंबर मिले
ꯂꯥꯏꯔꯤꯛ ꯇꯧꯔꯤꯅꯤ ꯅꯪ ꯐ꯭ꯔꯤ ꯀꯥꯎꯟꯁꯨ ꯌꯦꯡꯕꯁꯨ ꯍꯣꯂꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯃꯤ ꯇꯨꯏꯁꯜꯂꯒ ꯂꯧꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯁꯤꯠ ꯊꯥꯗꯔꯤꯁꯦ ꯂꯣꯏꯅ ꯐꯀꯥꯏꯔꯤꯑꯕ ꯒ꯭ꯔꯥꯎꯟꯁꯦ ꯆꯥꯎꯕꯅꯦ ꯁꯤꯒꯤ ꯗꯤꯚꯥꯏꯁꯦ ꯆꯥꯎꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒꯅꯦꯀꯣ ꯃꯤ ꯑꯃꯅ ꯑꯣꯠꯂꯒ ꯃꯤ ꯇꯨꯏꯁꯜꯂꯒ ꯑꯁꯤ ꯊꯥꯡꯒꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯊꯥꯡꯒꯠꯂꯕꯩ ꯃꯇꯨꯡꯗꯅꯦ ꯕꯂꯨꯟꯁꯦ ꯊꯨꯒꯥꯏꯔꯝꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯅꯦ ꯕꯂꯨꯟꯁꯦ ꯏꯁꯥꯅ ꯊꯨꯒꯥꯏꯔꯔꯣꯏꯕ ꯕꯂꯨꯟꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯝꯃꯒ ꯑꯗꯒꯤ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯐꯨꯔꯤꯔꯛꯇꯣꯏꯅꯦꯕ ꯕꯂꯨꯟꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯒꯦꯝꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯒꯦꯝ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯒꯦꯝ ꯑꯇꯩ ꯑꯇꯩꯁꯨ ꯑꯗꯨꯝ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯦ ꯈꯤꯇꯪ ꯅꯔꯚꯁꯁꯨ ꯑꯣꯏꯀꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯒ ꯑꯗꯨꯃꯛꯄꯨ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯗꯤ ꯑꯩꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ